ꯌꯨꯝꯗ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯑꯉꯥꯎꯕ ꯑꯃꯈꯛ ꯆꯠꯂꯤꯕꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯄꯨꯛꯅꯤꯡꯗꯅ ꯄꯨꯟꯁꯤꯁꯦ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯑꯉꯛꯄꯒꯤ ꯑꯉꯛꯄ ꯉꯥꯛꯇꯅꯤꯀꯣ꯫ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥꯅ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯃꯃꯤ ꯁꯥꯝꯍꯜꯂꯤ꯫ ꯃꯇꯝ ꯑꯃꯒꯤ ꯂꯥꯏꯔꯤꯛ ꯍꯩꯕꯗ ꯍꯣꯠꯅꯕ ꯀꯟꯕꯗ ꯍꯥꯏꯔꯝꯂꯤꯕ ꯑꯣꯖꯥ ꯕꯤꯖꯦꯟꯅꯤꯀꯣꯁꯦ꯫ ꯉꯁꯤꯗꯤ ꯑꯣꯖꯥꯁꯦ ꯂꯝꯖꯥꯎ ꯇꯥꯔꯦꯗꯣ ꯑꯣꯟꯊꯣꯛꯅꯗꯤ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯅꯦ꯫ ꯑꯁꯨꯝꯅ ꯈꯟꯅ ꯈꯟꯅ ꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯥꯡꯒꯣꯜꯗ ꯐꯝꯊꯔꯒ ꯋꯥꯈ꯭ꯔꯦꯗ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯇꯧꯔꯤꯁꯦ꯫ ꯉꯟꯇꯥꯅ ꯇꯧꯕꯁꯨ ꯅꯠꯇꯕ, ꯈꯔ ꯉꯟꯅ ꯇꯧꯔꯝꯂꯕꯗꯤ ꯁꯨꯃꯥꯏꯅꯁꯨ ꯀꯩꯁꯨ ꯋꯥꯔꯣꯏꯗꯕ꯫ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯕ ꯃꯥ ꯑꯣꯏꯅ ꯆꯠꯂꯁꯨ ꯐꯒꯗꯕꯁꯤꯗ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯛꯑꯦꯕ꯫ ꯃꯃꯥꯅ ꯊꯣꯛꯂꯛꯅ ꯅꯣꯛꯂꯗꯨꯅ, ꯊꯕꯛ ꯁꯨꯕꯗꯕꯨ ꯋꯥꯗꯕ ꯌꯥꯎꯕ꯭ꯔꯅꯦ ꯅꯪꯕꯣ? ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏꯔꯕꯗꯤ ꯈꯥꯡꯕ ꯀꯟꯕ ꯇꯥꯕ꯫ ꯈꯥꯡꯕ ꯀꯟꯕ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤꯗꯣ ꯃꯃꯤ ꯁꯥꯝꯂꯕꯅꯤꯀꯣ ꯏꯕꯨꯡꯉꯣ꯫ ꯅꯁꯨꯡ ꯅꯃꯥꯟꯅꯕꯅ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯗꯣ ꯏꯃꯥꯅ ꯅꯪꯕꯨ ꯇꯧ ꯍꯥꯏꯗꯦꯗꯅ꯫ ꯑꯗꯣ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯣ? ꯏꯆꯥꯕꯨ ꯋꯥꯍꯟꯅꯤꯡꯗꯕꯒꯤꯅꯤ꯫ ꯅꯄꯥꯡꯒꯜ ꯀꯜꯂꯕ ꯅꯪꯅ ꯑꯗꯨꯛ ꯋꯥꯔꯗꯨꯅꯗꯤ ꯑꯩꯅ ꯇꯧꯔꯕꯗꯤ ꯆꯠꯂꯨꯔꯕꯗꯤ ꯀꯔꯝ ꯇꯧꯅꯤ? ꯏꯃꯥꯈꯣꯏꯗꯤ ꯄꯥꯡꯒꯜꯁꯦ ꯍꯜꯂꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯑꯩꯈꯣꯏ ꯃꯥꯒꯤ ꯕꯥꯁꯟꯁꯤꯗꯤꯕ ꯀꯗꯣꯝꯗꯒꯤ ꯍꯨꯝꯂꯛꯄ ꯅꯨꯡꯁꯤꯠꯅꯣ? ꯃꯇꯝ ꯆꯥꯗꯅ ꯍꯨꯝꯖꯜꯂꯛꯏꯁꯤꯕꯣ ꯏꯃꯥ? ꯀꯔꯤ ꯇꯧꯔꯒ ꯂꯩꯕꯤꯔꯝꯂꯤꯕꯅꯣ ꯄꯂꯦꯝꯕꯣ? ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯦꯍꯦ, ꯄꯥꯎꯇꯥꯛꯀ ꯄꯤꯕꯁꯦ ꯂꯧꯈꯤꯗ꯭ꯔꯦꯃꯤ꯫ ꯍꯣ ꯂꯤꯂꯥ ꯑꯃ ꯇꯥꯔꯝꯕꯅꯦ꯫ ꯍꯧꯖꯤꯛꯇ ꯃꯔꯣꯟ ꯁꯦꯡꯂꯛꯑꯦꯕ ꯑꯩꯈꯣꯏ ꯃꯥꯁꯦ꯫ ꯑꯩꯅ ꯀꯩꯅꯣꯝꯃ ꯁꯣꯏꯗꯅ ꯇꯧꯔꯝꯃꯅꯤꯁꯦ ꯈꯜꯂꯕ꯫ ꯀꯥꯟꯅꯗꯦ ꯏꯃꯥ, ꯆꯥꯛꯇꯨꯝ ꯂꯥꯝꯃꯤ ꯆꯥꯔꯨꯈꯤꯒꯦꯗ꯫ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ, ꯏꯃꯥꯁꯨ ꯆꯥꯗ꯭ꯔꯤꯌꯦ, ꯅꯪꯕꯨ ꯉꯥꯏꯔꯝꯃꯤꯕꯅꯤꯅꯦ ꯄꯨꯟꯅ ꯆꯥꯃꯤꯟꯅꯅꯕ ꯍꯥꯏꯗꯅ꯫ ꯑꯗꯣ ꯏꯃꯥ, ꯑꯣꯖꯥ ꯕꯤꯖꯦꯟꯗꯣ ꯂꯝꯖꯥꯎ ꯇꯥꯔꯕ ꯃꯥꯜꯂꯤꯅꯦ꯫ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ ꯐꯤꯕꯝ ꯌꯥꯝ ꯁꯣꯛꯆꯤꯜꯂꯝꯃꯤꯕꯣ ꯏꯃꯥ꯫ ꯉꯁꯤ ꯁꯣꯔꯣꯛꯇ ꯊꯦꯡꯅꯩꯌꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ꯫ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯀꯝꯗꯧꯔꯨꯅꯤ? ꯌꯥꯝꯅ ꯐꯅ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝ ꯊꯣꯛꯑꯣ ꯍꯥꯏꯗꯅ ꯇꯝꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯊꯤꯡꯉꯨꯕꯗꯤ ꯉꯝꯕ ꯅꯠꯇꯦꯗꯣ꯫ ꯑꯗꯣ ꯏꯃꯥ, ꯑꯣꯖꯥ ꯕꯤꯖꯦꯟꯁꯦ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯖꯥꯠꯅꯣ? ꯑꯩꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯑꯝꯇ ꯈꯪꯍꯧꯗꯦ ꯃꯥꯒꯤ ꯃꯇꯥꯡꯁꯦ꯫ ꯆꯥꯛ ꯆꯥꯅꯅꯕꯅꯦ ꯇꯧꯔꯨꯔꯁꯤ ꯂꯥꯛꯑꯣꯁꯦ꯫ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯋꯥꯔꯤꯗꯣ ꯁꯥꯔꯨꯔꯁꯤ, ꯅꯪꯁꯨ ꯂꯥꯝꯃꯦ ꯍꯥꯏꯔꯤꯕꯗꯣ꯫ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯑꯣꯖꯥ ꯕꯤꯖꯦꯟꯒꯤ ꯃꯇꯥꯡꯗ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯃꯃꯥꯅ ꯃꯈꯥ ꯇꯥꯅ, ꯄꯩꯁꯥ ꯅꯨꯡꯁꯥ ꯊꯣꯛꯅꯅꯕ ꯍꯥꯏꯗꯅ ꯂꯝꯐꯩꯗ ꯂꯩꯔꯒ ꯄꯩꯁꯥ ꯇꯥꯟꯖꯕ ꯖꯥꯠꯅꯤ꯫ ꯅꯣꯡꯃ ꯑꯃ ꯃꯥꯅ ꯌꯨꯝꯗ ꯂꯥꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯊꯧꯔꯤ ꯌꯥꯜꯂꯒ ꯂꯩꯔꯝꯕ ꯖꯥꯠꯅꯤꯗꯅ꯫ ꯃꯗꯨꯗꯗꯤ ꯅꯨꯄꯤꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯂꯕ ꯑꯗꯨꯗ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯗꯅ ꯃꯥꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯍꯦꯛꯇꯃꯛ ꯌꯨꯝ ꯑꯗꯣ ꯃꯩ ꯊꯥꯗꯣꯛꯄꯅꯤ꯫ ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯣꯏꯕ? ꯀꯥ ꯍꯦꯟꯅ ꯅꯨꯄꯤ ꯃꯄꯥꯝꯒꯤ ꯃꯤꯅꯅꯦ ꯍꯦꯛꯇ ꯐꯨꯊꯈꯤꯕꯗ ꯃꯀꯣꯛꯇ ꯈꯔ ꯍꯦꯟꯅ ꯁꯣꯛꯈꯤꯕ ꯑꯣꯏꯕ ꯃꯥꯜꯂꯦ꯫ ꯑꯗꯨꯗ ꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦꯗ꯫ ꯀꯔꯤ ꯑꯍꯦꯟꯕ ꯂꯩꯈꯤꯕꯅꯣ ꯍꯥꯏꯕꯗꯤ ꯏꯃꯥꯁꯨ ꯆꯞ ꯆꯥꯕ ꯑꯃꯗꯤ ꯈꯪꯗ꯭ꯔꯦꯅꯦ꯫ ꯑꯣ, ꯑꯗꯣ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ ꯏꯃꯥ꯫ ꯑꯗꯣ ꯐꯔꯦ, ꯑꯩꯁꯨ ꯆꯥꯛ ꯆꯥꯕꯁꯨ ꯇꯣꯛꯑꯕꯅꯤꯅ ꯏꯃꯥ, ꯏꯃꯥꯟꯅꯕ ꯈꯣꯏꯗ ꯉꯥꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯥ ꯅꯪꯒꯤ ꯀꯣꯏꯆꯠ ꯆꯠꯅꯤꯡꯕꯤꯁꯦ? ꯌꯨꯝꯒꯤ ꯃꯈꯥꯗꯁꯨ ꯉꯥꯛꯇ ꯂꯩꯌꯨ ꯀꯩꯗꯧꯒꯦ? ꯏꯃꯥ ꯏꯆꯥ ꯀꯔꯤꯅꯣ ꯁꯦꯒ ꯃꯥꯏꯒ ꯍꯥꯏꯕꯗꯣ ꯈꯔ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯁꯤꯅꯦ ꯅꯪꯕꯣ꯫ ꯀꯨꯏꯔꯛꯑꯣꯏꯕ ꯏꯃꯥ, ꯌꯥꯝ ꯊꯨꯅ ꯑꯩ ꯍꯜꯂꯛꯀꯅꯤ ꯀꯩꯗꯧꯔꯒꯦ? ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯇꯩꯃꯒꯤ ꯄꯥꯟ ꯗꯨꯀꯥꯟ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯞꯇꯛꯅ ꯅꯨꯄꯥ ꯈꯔꯅ ꯃꯇꯩꯃꯒ ꯅꯣꯛꯇꯅ ꯈꯦꯗꯅ ꯋꯥꯔꯤ ꯇꯧꯔꯒ ꯂꯩꯔꯤꯕꯗꯣ ꯎꯔꯛꯂꯝꯃꯤ꯫ ꯐꯤꯕꯝ ꯑꯗꯨꯁꯨ ꯉꯥꯏꯍꯥꯛꯀꯤ ꯑꯖꯤꯠ ꯑꯀꯨꯝ ꯌꯦꯡꯕꯒꯨꯝ ꯉꯥꯏꯕꯒꯨꯝ ꯇꯧꯔꯤ ꯃꯤꯠꯌꯦꯡꯁꯤꯡ ꯑꯗꯣ꯫ ꯃꯇꯧꯗꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ꯫ ꯖꯣꯇꯤꯟ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯃꯇꯩꯃꯒꯤ ꯄꯥꯟ ꯗꯨꯀꯥꯟ ꯃꯅꯥꯛ ꯑꯗꯨꯗ ꯆꯞ ꯂꯦꯞꯄꯒ ꯃꯇꯩꯃꯗ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯏ꯫ ꯃꯇꯧ ꯑꯗꯨ ꯅꯟꯗꯤꯅꯤꯁꯨ ꯈꯪꯕꯒꯨꯝ
ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯐꯤ ꯑꯗꯨ ꯁꯦꯝꯖꯤꯜꯂꯤ꯫ ꯗꯨꯀꯥꯟ ꯅꯥꯀꯟꯗ ꯊꯥꯔꯤꯕ ꯕꯦꯟꯁ ꯑꯗꯨꯗ ꯐꯝꯊꯩ ꯖꯣꯇꯤꯟ꯫ ꯅꯟꯗꯤꯅꯤꯅ, "ꯖꯣꯇꯤꯟ, ꯅꯪꯕꯨ ꯀꯥꯏꯗ ꯆꯠꯂꯨꯒꯦ ꯍꯥꯏꯔꯤꯅꯣ? ꯅꯠꯇꯦ ꯅꯪꯕꯨ ꯁꯤꯗ ꯁꯨꯝ ꯂꯥꯛꯏꯔꯣ? ꯉꯁꯤ ꯖꯣꯕ ꯀꯥꯔꯗꯀꯤ ꯍꯥꯏꯕꯗꯨꯅ ꯀꯌꯥꯝ ꯀꯨꯏꯔꯕ ꯍꯜꯂꯛꯄ?" "ꯀꯨꯏꯔꯦ ꯏꯇꯩꯃ, ꯆꯥꯛꯀ ꯆꯥꯕ ꯂꯣꯏꯔꯦꯗ꯫ ꯀꯥꯏꯗꯕꯨ ꯆꯠꯂꯨꯗꯣꯏꯅꯣ, ꯏꯇꯩꯃꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯂꯥꯛꯇꯅ." ꯅꯟꯗꯤꯅꯤ ꯃꯈꯥ ꯇꯥꯅ, "ꯅꯪꯒꯤ ꯋꯥꯔꯤ ꯑꯔꯨꯕ ꯑꯃ ꯂꯩꯅꯦ." "ꯑꯦ, ꯀꯔꯤ ꯋꯥꯅꯣ ꯏꯇꯩꯃ?" "ꯅꯣꯏꯒꯤ ꯏꯃꯥꯗꯣ ꯉꯔꯥꯡ ꯊꯦꯡꯅꯩꯌꯦ꯫ ꯑꯩꯅ ꯀꯥꯏꯗ ꯆꯠꯄꯅꯣꯅ ꯍꯪꯕ꯫ ꯏꯆꯥ ꯅꯨꯄꯥꯁꯦ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯥꯛꯅꯈꯤꯗꯣꯏꯅꯣ ꯈꯪꯗꯦꯅ ꯇꯧꯔꯝꯕꯅꯦ꯫ ꯃꯃꯧ ꯑꯃ ꯄꯥꯝꯂꯕꯅꯤ, ꯃꯃꯥꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯦ, ꯑꯗꯨ ꯑꯗꯥ ꯌꯥꯝꯅ ꯇꯧꯔꯝꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯊꯕꯛ ꯑꯃꯒꯤ ꯆꯠꯂꯤꯕꯅꯤꯅ ꯍꯥꯏꯔꯛꯑꯝꯕ꯫ ꯑꯗꯨꯗ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯍꯧꯗꯣꯛꯀꯦ ꯍꯥꯏꯗꯅ ꯁꯨꯝ ꯈꯜꯂꯒ ꯂꯩꯔꯝꯕꯅꯤ꯫ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯄꯤꯒ ꯀꯣꯏꯗ꯭ꯔꯣ ꯃꯤ?" "ꯑꯁ ꯏꯇꯩꯃ, ꯀꯣꯏꯅꯕ ꯅꯨꯄꯤꯒ ꯂꯩꯇꯦꯗ, ꯉꯥꯎꯖꯕ ꯅꯨꯄꯤꯕꯨꯗꯤ ꯂꯩꯕ." "ꯏꯁ, ꯀꯔꯤ ꯂꯝꯒꯤ ꯂꯩꯁꯥꯕꯤꯅꯣ? ꯏꯅꯥꯎꯅꯨꯄꯥꯅ ꯈꯪꯅꯕ ꯅꯨꯄꯤꯗꯨꯗꯤ ꯃꯁꯛ ꯃꯇꯧꯒ ꯌꯥꯝꯅ ꯐꯖꯔꯝꯗꯧ ꯃꯥꯜꯂꯤꯀꯣ." "ꯏꯇꯩꯃ, ꯂꯩꯁꯥꯕꯤ ꯅꯠꯇꯦꯗ, ꯃꯧꯅꯤ." "ꯑꯦ, ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ?" "ꯏꯇꯩꯃ, ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯈꯪꯗꯦꯗ, ꯁꯨꯝ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯃꯤꯅꯗꯤ ꯂꯥꯜꯂꯦ ꯍꯥꯏꯗꯣꯔꯤꯕ, ꯒ꯭ꯌꯥꯟꯒ ꯇꯥꯕ ꯅꯠꯇ꯭ರೆ ꯍꯥꯏꯔꯤꯕ꯫ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯈꯪꯗꯦ, ꯑꯗꯨꯅ ꯃꯧꯅ ꯑꯣꯏꯅ ꯐꯔꯕ꯭ꯔꯥꯅ ꯈꯜꯂꯛꯂꯤ, ꯑꯗꯨꯅ ꯃꯧ ꯑꯣꯏꯅ ꯄꯥꯝꯃꯕ." "ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯇꯩꯃ, ꯃꯧ ꯑꯃꯗ ꯄꯥꯈꯪ ꯑꯃꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯀꯥꯏꯅ, ꯑꯩꯒꯤ ꯑꯣꯏꯖꯔꯒꯦ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯏꯇꯩꯃ?" "ꯏꯁ, ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯀꯩꯅꯣ ꯖꯣꯇꯤꯟ, ꯀꯩꯅꯣꯝꯅꯤꯀꯣ꯫ ꯅꯪꯒꯤ ꯋꯥꯍꯪꯁꯤꯁꯨ, ꯍꯥꯏꯗꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕꯅꯒ ꯇꯥꯔꯗꯤ ꯅꯪꯕꯨ ꯐꯨꯕꯤꯕꯗ, ꯈꯨꯄꯥꯛ ꯆꯥꯕꯗ ꯇꯥꯔꯅꯤ ꯃꯤ ꯅꯪꯕꯣ." "ꯑꯗꯣ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯔꯗꯤ ꯑꯗꯨꯝ ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯣ? ꯃꯧ ꯑꯇꯩꯁꯨ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯑꯗꯨꯝ ꯃꯌꯨꯝ ꯄꯥꯟꯁꯤꯜꯂꯤꯁꯤꯗꯤ." "ꯏꯁ, ꯑꯗꯨꯗꯤꯅꯦ ꯃꯔꯝ ꯅꯪꯅ ꯀꯩꯁꯨ ꯈꯪꯉꯔꯣꯏ, ꯅꯪ ꯑꯉꯥꯡ ꯑꯣꯏꯔꯤꯀꯣ꯫ ꯌꯨꯝ ꯄꯥꯟꯕꯒꯤꯅꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ, ꯃꯤꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯌꯥꯝꯅ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯕ ꯃꯥꯜꯂꯁꯨꯅꯦ, ꯅꯨꯡꯁꯤꯅꯅ ꯂꯧꯅ ꯂꯩꯅꯔꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗꯗꯤꯅꯦ ꯄꯨꯔꯥ ꯑꯉꯥꯡ ꯃꯆꯥꯒꯤ ꯃꯑꯣꯡꯗ ꯂꯩꯗꯣꯏꯅꯤ꯫ ꯑꯗꯨ ꯐꯪꯂꯛꯇ꯭ꯔꯕ ꯑꯗꯨꯝ ꯆꯠꯈꯤꯕ ꯇꯥꯕꯅꯤꯗꯅ꯫ ꯑꯗꯨꯅꯅꯦ ꯄꯨꯡ 24 ꯂꯩꯕꯁꯤꯗ ꯃꯤꯅꯠ 10 ꯀꯨꯟꯗ ꯑꯣꯏꯔꯕꯁꯨ ꯅꯨꯄꯤꯗꯨꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ, ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯑꯗꯣ ꯐꯣꯡꯗꯣꯛꯍꯜꯂꯨ ꯍꯥꯏꯔꯤꯕꯗꯣ꯫ ꯃꯔꯝ ꯌꯥꯝ ꯂꯩꯈ꯭ꯔꯦꯗ, ꯅꯪꯅ ꯈꯪꯉꯔꯣꯏ, ꯔꯤꯂꯦꯁꯟꯒꯤ ꯃꯇꯥꯡꯗꯁꯨ ꯌꯥꯝꯅ ꯑꯣꯏꯔꯤꯕ ꯖꯥꯠꯅꯤ." "ꯔꯤꯂꯦꯁꯟ ꯍꯥꯏꯗꯤ?" "ꯑꯁ ꯌꯥꯔꯦ ꯇꯣꯛꯑꯁꯦ, ꯅꯪ ꯈꯪꯉꯔꯣꯏ." ꯖꯣꯇꯤꯟꯁꯨ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯇꯧꯔꯒ, "ꯑꯁ, ꯈꯪꯗꯕꯒꯤꯅꯤ ꯀꯩꯗꯧꯔꯒꯦ ꯏꯇꯩꯃ." "ꯌꯥꯔꯦꯀꯣ, ꯑꯉꯥꯡꯅ ꯌꯥꯝ ꯍꯦꯟꯖꯤꯜꯂꯅꯨ ꯋꯥꯈꯟꯗꯣ." "ꯐꯔꯦ ꯏꯇꯩꯃ, ꯑꯩꯒꯤ ꯀ꯭ꯋꯥꯗꯣ ꯄꯤꯔꯛꯑꯣ, ꯑꯩ ꯍꯣꯔꯦꯟ ꯑꯗꯨꯝ ꯂꯥꯛꯑꯒꯦ꯫ ꯏꯃꯥꯅꯁꯨ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣꯅ ꯑꯗꯨꯝ ꯇꯧ ꯂꯩꯍꯧꯔꯕꯅꯤ, ꯑꯩ ꯍꯟꯈ꯭ꯔꯒꯦ ꯏꯇꯩꯃ." ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀ꯭ꯋꯥꯗꯨ ꯇꯞꯂꯗꯨꯅ, "ꯁꯦꯁꯦ, ꯅꯪꯒꯤ ꯀ꯭ꯋꯥꯗꯣ ꯁꯤꯗ ꯂꯩꯔꯦ." "ꯍꯣꯏ ꯏꯇꯩꯃ." ꯍꯥꯏꯔꯒ ꯀ꯭ꯋꯥꯗꯨ ꯂꯧꯁꯤꯜꯂꯤ ꯋꯥꯈꯟꯗꯅ꯫ ꯑꯩꯅ ꯋꯥꯔꯤꯁꯦ ꯍꯧꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯥꯅꯅꯦ ꯍꯦꯟꯖꯤꯜꯂꯛꯀꯅꯨ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅꯦꯕ ꯑꯩꯅ ꯀꯔꯤꯝꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯁꯦ꯫ ꯑꯩꯅ ꯁꯥꯎꯅꯤꯡꯉꯛꯇꯅꯕ ꯆꯪꯁꯤꯜꯂꯒ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯜꯂꯤꯕ ꯃꯌꯥꯝ ꯑꯁꯦ ꯃꯌꯥ ꯂꯣꯏ ꯀꯨꯝꯅꯤꯗꯤ ꯈꯪꯗ꯭ꯔꯤꯕ ꯑꯩꯒꯤ ꯃꯑꯣꯡꯗ꯫ ꯏꯇꯩꯃꯅꯒ, "ꯖꯣꯇꯤꯟ, ꯑꯩꯁꯦ ꯅꯪꯒꯤ ꯑꯣꯏꯖꯔꯣ, ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯑꯩ ꯂꯣꯏꯅ ꯌꯥꯔꯗꯕꯅꯤ, ꯅꯪꯒꯤꯗꯃꯛ ꯍꯤꯡꯂꯤꯕꯅꯤ" ꯀꯥꯏꯅ ꯍꯥꯏꯔꯛꯑꯗꯤ ꯃꯅꯥꯛꯀ ꯆꯪꯁꯤꯜꯂꯒꯕ ꯈꯛꯀꯣꯟ ꯀꯣꯟꯁꯤꯟꯒꯗꯕꯅꯤ꯫ ꯃꯈꯥ ꯇꯥꯕꯗꯤ ꯍꯥꯏꯅꯤꯡꯗ꯭ꯔꯦꯗ, ꯑꯩ ꯇꯣꯛꯍꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯒ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯌꯨꯝ ꯌꯧꯔꯗꯨꯅ ꯀꯥꯗ ꯆꯪꯁꯤꯜꯂꯒ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯊꯩ, ꯑꯗꯨꯒ ꯐꯣꯟ ꯑꯗꯨ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯃꯥꯟꯅꯕ ꯔꯥꯃꯦꯁꯁꯨ ꯐꯣꯟ ꯇꯧꯁꯤꯜꯂꯛꯏ꯫ ꯖꯣꯇꯤꯟꯁꯨ ꯎꯏꯔꯤ ꯎꯏꯔꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯤ, ꯑꯗꯨꯒ ꯑꯁꯣꯝꯗꯒꯤ ꯔꯥꯃꯦꯁꯅ, "ꯏꯇꯥꯎ, ꯀꯥꯏꯗ ꯂꯩꯒꯦ? ꯅꯣꯏꯗ ꯑꯩ ꯂꯥꯛꯏꯅꯤ, ꯅꯪ ꯑꯝꯇ ꯀꯣꯟꯊꯣꯡ ꯐꯥꯎꯕ ꯊꯣꯛꯂꯛꯀꯦꯔꯣ? ꯅꯣꯏ ꯏꯃꯥ ꯂꯩꯔꯗꯤ ꯇꯜꯂꯦꯕ, ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯗꯅ." "ꯍꯣꯏ ꯏꯇꯥꯎ, ꯑꯩ ꯍꯤꯞꯂꯝꯕꯅꯤ, ꯍꯣꯏ ꯊꯣꯛꯂꯛꯑꯒꯦ ꯉꯥꯛꯇꯪ ꯂꯩꯔꯝꯃꯨ."
ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯛꯂꯛꯏ꯫ ꯀꯩ ꯂꯩꯔꯒꯦꯗꯣ? ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯏꯁꯩ ꯂꯩ ꯍꯥꯏꯒꯨꯝ ꯇꯧꯏ, ꯊꯣꯛꯎꯁꯤꯗꯅ꯫ ꯑꯁ ꯆꯠꯄꯕꯨ ꯇꯜꯂꯤꯗꯩꯗ, ꯔꯥꯃꯦꯁꯅ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯀꯥꯏꯗꯒꯤ ꯅꯣꯏꯗꯤ ꯖꯨꯔꯥ ꯖꯨꯔꯥ ꯆꯠꯈ꯭ꯔꯅꯤ, ꯏꯊꯟꯇ ꯇꯥꯔꯒ ꯂꯩꯔꯅꯤꯗꯣ꯫ ꯃꯃꯥꯡꯗꯁꯨ ꯌꯦꯡꯉꯨꯅꯦ, ꯎꯅꯕꯅꯦꯅ ꯀꯥꯆꯤꯟ ꯑꯃꯗ ꯆꯪꯈ꯭ꯔꯅꯤ, ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯄ꯭ꯔꯥꯁꯨ ꯊꯣꯛꯂꯛꯑꯣꯏ꯫ ꯀꯔꯤꯕꯨ ꯇꯧꯔꯤꯅꯣ ꯈꯪꯗꯦꯕ, ꯉꯥꯏꯕ ꯑꯩꯅ ꯍꯦꯟꯅ ꯋꯥꯏꯃꯤ꯫ ꯅꯨꯃꯤꯗꯥꯡꯗꯒ ꯎꯅꯔꯦ, ꯖꯨꯠ ꯆꯥꯕꯗꯤ ꯀꯩꯁꯨ ꯑꯣꯏꯔꯝꯃꯔꯣꯏꯅꯦꯀꯣ꯫ ꯅꯨꯄꯤꯅꯦꯅ ꯄꯪꯁꯤꯟ ꯍꯦꯛ ꯏꯇꯥꯎ ꯅꯪ ꯑꯃ ꯁꯤꯕꯝ ꯅꯥꯕꯝ ꯑꯃ ꯈꯪꯉꯣꯏꯀꯣ ꯅꯪ꯫ ꯔꯥꯃꯦꯁ ꯅꯣꯛꯂꯒ, ꯏꯁ ꯅꯪꯒꯤ ꯋꯥꯔꯤꯁꯤꯁꯨꯕ, ꯁꯤꯕꯨ ꯑꯩꯅꯔꯕ ꯃꯣꯏꯅ ꯏꯔꯥꯡ ꯇꯧ ꯂꯩꯔꯒ? ꯅꯪꯗꯤ ꯀꯥꯏꯗꯒꯤ ꯏꯔꯥꯡ ꯇꯧꯕꯤ ꯅꯨꯄꯤ ꯉꯥꯛꯇ ꯈꯜꯂ ꯂꯩꯔꯦ, ꯑꯗꯨꯗꯤ ꯂꯥꯛꯇꯥꯕ꯫ ꯔꯥꯃꯦꯁꯁꯨ ꯑꯗꯨꯝ ꯅꯣꯛꯇꯨꯅ, ꯌꯥꯔꯦ ꯇꯣꯛꯑꯁꯦ, ꯍꯣꯔꯦꯟ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ? ꯑꯗꯣ ꯅꯪ ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯄ꯭ꯔꯤꯌꯥꯗꯣ ꯑꯣꯏꯅ ꯀꯣꯏꯔꯒꯦꯔꯣ? ꯍꯥꯏꯔꯛꯄꯗꯁꯨ ꯍꯥꯏꯔꯨꯕꯗꯁꯨ ꯑꯗꯨꯝ ꯌꯥꯔꯛꯀꯅꯤ꯫ ꯀꯔꯝꯕ ꯁꯥꯏꯒꯤ ꯅꯃꯥꯟꯅꯕꯤꯅꯣ ꯍꯥꯏꯁꯦ? ꯑꯁ ꯅꯪꯁꯤꯗꯤ, ꯅꯪꯒꯤꯗꯤ ꯋꯥꯠꯇꯦꯗꯅ, ꯍꯥꯏꯗꯤ ꯏꯇꯥꯎꯒꯤ ꯅꯔꯝꯆꯠꯇꯤ ꯑꯗꯨꯝ ꯐꯖꯕꯅꯤꯅ ꯍꯥꯏꯔꯤꯕ꯫ ꯀꯩꯅꯧꯒꯤꯗꯨꯅꯦꯃꯤ? ꯏꯇꯥꯎꯒꯤ ꯅꯨꯄꯤꯗꯧꯅ ꯈꯠ ꯈꯠ ꯂꯥꯎꯕꯤꯗꯨꯔꯥ? ꯅꯠꯇꯦ, ꯒ꯭ꯌꯥꯟꯒ ꯁꯨꯠꯇ ꯇꯥꯕꯤꯅꯤ꯫ ꯅꯪ ꯁꯣꯏꯗꯅ ꯀꯦꯅꯤꯕꯨ ꯃꯥ ꯎꯕꯗ꯫ ꯖꯣꯇꯤꯟꯒꯤ ꯋꯥꯈꯜꯗ ꯍꯣꯔꯦꯟ ꯃꯇꯩ ꯑꯃ ꯊꯦꯡꯅꯔꯝꯂꯒ ꯆꯠꯂꯒꯦ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯐꯔꯦꯅꯦ ꯏꯇꯥꯎ, ꯑꯩ ꯍꯣꯔꯦꯟ ꯄꯨꯡ 10 ꯑꯗꯨꯋꯥꯏꯗ ꯑꯣꯏꯅ ꯊꯣꯛꯂꯛꯂꯒꯦ, ꯑꯗ ꯑꯣꯏꯅ ꯊꯦꯡꯅꯔꯁꯤ꯫ ꯑꯩ ꯍꯧꯖꯤꯛꯀꯤꯗꯤ ꯆꯪꯈ꯭ꯔꯒꯦ, ꯏꯔꯨ ꯑꯝꯇ ꯂꯨꯊꯣꯛꯅꯕ ꯇꯧꯔꯨꯒꯦ꯫ ꯑꯁ ꯑꯩꯗꯤ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯆꯠꯂꯨꯁꯤꯔꯥꯅ ꯍꯥꯏꯒꯦ ꯇꯧꯔꯒ꯫ ꯐꯔꯦ ꯐꯔꯦ, ꯇꯧꯔꯣ ꯑꯗꯨꯗꯤ꯫ ꯑꯩꯁꯨ ꯂꯩꯈꯥ ꯇꯥꯔꯕ ꯃꯔꯨꯞꯁꯤꯡꯒ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦꯅꯦꯀꯣ꯫ ꯖꯣꯇꯤꯟꯁꯨ ꯔꯥꯃꯦꯁꯀꯤ ꯋꯥꯇꯥꯗꯨꯗ ꯅꯣꯛꯂꯗꯨꯅ, ꯐꯔꯦ ꯐꯔꯦ ꯆꯠꯂꯨꯔꯣ ꯍꯥꯏꯔꯒ ꯖꯣꯇꯤꯟꯁꯨ ꯌꯨꯝꯂꯣꯝꯗ ꯑꯗꯨꯝ ꯆꯪꯂꯛꯂꯦ꯫ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯌꯧꯁꯤꯜꯂꯛꯇꯨꯅ ꯖꯣꯇꯤꯟ ꯃꯃꯥꯅ ꯆꯥꯅ ꯊꯛꯅꯕ ꯁꯦꯝꯂꯤꯕꯁꯤꯡ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯦ꯫ ꯃꯃꯥꯅ, ꯏꯕꯨꯡꯉꯣ, ꯀꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯅꯪꯕꯣ ꯑꯃꯨꯛ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ? ꯏꯃꯥ, ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯏꯁꯩ ꯂꯩꯌꯦ, ꯑꯗꯨ ꯉꯥꯏꯍꯥꯛꯇ ꯌꯦꯡꯂꯨꯒꯦ, ꯀꯨꯏꯔꯣꯏꯗ꯫ ꯀꯨꯏꯔꯛꯑꯔꯣꯏ, ꯅꯪꯅ ꯆꯠꯈꯤꯕꯁꯦ ꯀꯨꯏꯔꯛꯑꯔꯣꯏꯌꯦꯕ ꯅꯪ꯫ ꯄꯨꯡ 10ꯗꯒꯤ ꯍꯧꯅꯤ ꯍꯥꯏꯔꯒ 12 ꯇꯥꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯗ ꯍꯧꯗꯥꯏꯅꯦ? 12ꯒ ꯇꯥꯕ ꯌꯥꯔꯣꯏꯀꯣ, ꯃꯤ ꯃꯌꯥꯝ ꯂꯩꯕ ꯏꯃꯨꯡꯒꯤ ꯃꯇꯧ ꯇꯝꯕ ꯌꯥꯕ ꯅꯠꯇꯦꯅꯦ, ꯏꯕꯥꯅꯤꯈꯛ ꯂꯩꯕꯁꯤꯗ꯫ ꯏꯃꯥ, ꯑꯩꯁꯦ, ꯅꯆꯥꯁꯦ ꯄꯥꯈꯪ ꯐꯥꯔꯕꯅꯦꯕ, ꯈꯤꯇꯪꯁꯨ ꯚꯥꯞ ꯇꯥꯕꯤꯌꯨ ꯀꯩꯗꯧꯒꯦ ꯏꯃꯥ? ꯏꯆꯥꯕꯨ ꯄꯥꯈꯪ ꯐꯥꯗꯦ ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ? ꯑꯗꯨꯅꯅꯦ ꯏꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯎ ꯍꯥꯏꯔꯤꯕꯁꯦ꯫ ꯐꯔꯦ, ꯀꯨꯏꯔꯛꯀꯅꯨꯀꯣ, ꯀꯨꯏꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯍꯣꯏ ꯃꯥ, ꯍꯣꯏ ꯃꯤ ꯍꯥꯏꯔꯒ ꯊꯣꯔꯛꯂꯦ꯫ ꯃꯇꯩꯃꯒꯤ ꯗꯨꯀꯥꯟ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯏꯁꯩ ꯃꯐꯝꯗꯨ ꯈꯔ ꯂꯥꯟꯊꯣꯛꯂꯒ ꯂꯥꯛꯏ ꯖꯣꯇꯤꯟ꯫ ꯑꯁ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯃꯝꯈ꯭ꯔꯦꯗ, ꯅꯣꯡꯁꯤꯁꯨ ꯇꯥꯔꯛꯇꯧꯕ ꯃꯥꯜꯂꯤꯅꯤ ꯇꯧꯔꯤꯕ꯫ ꯑꯁꯨꯝꯅ ꯈꯟꯅ ꯈꯟꯅ ꯂꯥꯛꯄꯅ ꯃꯇꯩꯃꯒꯤ ꯗꯨꯀꯥꯟ ꯌꯧꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯗ ꯅꯣꯡ ꯀꯟꯅ ꯇꯥꯁꯤꯜꯂꯛꯏ꯫ ꯑꯁ ꯅꯣꯡꯁꯤꯗꯤꯕ ꯀꯟꯅꯁꯨ ꯆꯨꯔꯛꯑꯦꯕ ꯇꯧꯔꯤꯁꯤ, ꯂꯦꯟꯁꯨ ꯌꯥꯎꯔꯕ ꯃꯥꯜꯂꯤꯅꯤ ꯇꯧꯔꯤꯕ꯫ ꯃꯁꯤꯒꯤ ꯂꯦꯟꯁꯤꯅ ꯃꯐꯝ ꯆꯥꯗꯅꯒ ꯄꯥꯜꯂꯗꯤ ꯁꯣꯏꯅꯤꯁꯦ꯫ ꯀꯗꯥꯏꯗꯅꯣꯕ ꯑꯩꯅ ꯄꯟꯗꯧꯔꯤꯁꯤ? ꯏꯇꯩꯃ ꯍꯣꯏꯒꯤ ꯗꯨꯀꯥꯟꯁꯤꯁꯨ ꯈꯔ ꯋꯥꯠꯂꯤꯕ꯫ ꯑꯁꯤꯒꯤ ꯋꯦꯇꯤꯡ ꯁꯤꯠꯁꯤꯗ ꯑꯣꯏꯅ ꯂꯩꯔꯒꯦ ꯉꯥꯏꯍꯥꯛ, ꯏꯁꯥꯁꯤꯁꯨ ꯂꯣꯏꯅ ꯆꯣꯠꯂꯦ ꯇꯧꯔꯤꯕ꯫ ꯑꯁ ꯑꯣꯟꯊꯣꯛꯅꯁꯨ ꯃꯝꯈ꯭ꯔꯦꯗ ꯇꯧꯔꯤꯁꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ, ꯏꯁꯥꯁꯤꯁꯨ ꯆꯣꯠꯂꯦ ꯏꯪꯕꯅꯁꯨ꯫ ꯀꯔꯤ ꯀꯔꯕꯥꯔꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤꯕꯣ? ꯆꯨꯝꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯂꯥꯟꯕꯨ ꯂꯥꯜꯂꯤꯕ꯭ꯔꯥ ꯑꯩ ꯏꯁꯥꯐꯥꯎ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯗꯨꯅꯤ ꯇꯧꯔꯤꯕ꯫ ꯈꯤꯇꯪ ꯄꯥꯊꯔꯛꯄꯅ ꯂꯦꯟꯗꯨꯁꯨ ꯌꯥꯎꯔꯛꯇ꯭ꯔꯦ꯫ ꯃꯁꯤꯗꯤ ꯆꯣꯠꯂꯁꯨ ꯆꯣꯠꯅ ꯏꯇꯩꯃꯒꯤ ꯗꯨꯀꯥꯟ ꯃꯄꯥꯗꯨꯗ ꯌꯧꯔꯕꯗꯤ ꯑꯩ ꯆꯠꯍꯧꯕꯅ ꯐꯔꯅꯤ꯫ ꯗꯨꯀꯥꯟꯕꯨ ꯌꯧꯔꯗꯤ ꯃꯅꯨꯡꯗ ꯑꯣꯏꯅ ꯗ꯭ꯔꯦꯁꯇꯣ ꯍꯣꯡꯂꯒꯦ꯫ ꯏꯇꯩꯃꯗꯨꯁꯨ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯈꯥꯛꯄ ꯂꯥꯎꯕ ꯃꯔꯛꯁꯤꯗ ꯁꯣꯏꯗꯅ ꯃꯤꯄꯥꯏꯔꯝꯃꯅꯤꯁꯦ꯫ ꯑꯩꯅ ꯆꯠꯂꯗꯤ ꯈꯔꯗ ꯑꯣꯏꯔꯁꯨ ꯋꯥꯈꯜꯗꯣ ꯁꯥꯐꯅꯤꯁꯦ꯫ ꯐꯔꯦ, ꯑꯩ ꯈꯔ ꯊꯨꯅ ꯆꯠꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯣꯡ ꯃꯔꯛꯇꯨꯗ ꯃꯇꯩꯃꯒꯤ ꯗꯨꯀꯥꯟ ꯇꯝꯅ ꯂꯥꯛꯂꯦ, ꯆꯪꯂꯛꯏ꯫ ꯅꯣꯡ ꯀꯟꯅ ꯇꯥꯕꯒꯤ ꯈꯥꯛꯄ ꯂꯥꯎꯕꯒ ꯇꯧꯕ ꯃꯔꯛ ꯑꯗꯨꯗ ꯃꯇꯩꯃꯗꯣ ꯆꯠꯄꯁꯨ ꯌꯥꯗ ꯃꯊꯟꯇ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯖꯣꯇꯤꯟꯅ, ꯌꯦꯡꯉꯨꯅꯦ,
ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯅꯣꯕ ꯃꯇꯧꯁꯦ, ꯁꯤꯗꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯂꯥꯛꯅꯤꯡꯉꯣꯏꯗꯣꯏꯅꯣꯕ? ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯜꯂꯒ ꯇꯞꯅ ꯇꯞꯅ ꯆꯪꯂꯛꯏ ꯅꯟꯗꯤꯅꯤꯅ꯫ ꯀꯅꯥꯅꯣ? ꯏꯄꯥ ꯄꯥꯈꯠꯅ ꯅꯟꯗꯤꯅꯤꯅ ꯍꯪꯂꯛꯄꯅꯤ꯫ ꯏꯇꯩꯃ, ꯑꯩꯅꯦ, ꯖꯣꯇꯤꯟꯅꯤ, ꯈꯪꯗ꯭ꯔꯕꯣ? ꯀꯩꯅꯣ ꯇꯧꯔꯤꯗꯨꯗꯤ ꯅꯪꯗꯤ? ꯅꯣꯡ ꯃꯔꯛꯇꯨꯗ ꯂꯣꯏꯅ ꯆꯣꯠꯄ ꯇꯥꯔꯦꯅꯦ ꯅꯪꯕꯣ꯫ ꯁꯦ, ꯑꯃꯨꯛꯇ ꯂꯥꯛꯑꯣꯁꯤ, ꯆꯪꯍꯧꯁꯤ ꯁꯤꯗ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯂꯥꯛꯑꯣ, ꯃꯅꯨꯡꯗ ꯑꯣꯏꯅ ꯆꯪꯂꯛꯑꯣ꯫ ꯍꯣꯏ ꯏꯇꯩꯃ, ꯊꯣꯡꯁꯦ ꯈꯤꯇꯪ ꯍꯥꯏꯔꯒ ꯊꯣꯡꯗꯣ ꯍꯥꯡꯇꯣꯛꯂꯒ ꯆꯪꯂꯛꯏ ꯅꯟꯗꯤꯅꯤꯅ꯫ ꯑꯩꯁꯨ ꯆꯪꯅꯤꯡꯗꯨꯅ ꯂꯩꯔꯝꯂꯕꯅꯤ, ꯈꯥꯛꯄ ꯂꯥꯎꯕ ꯃꯔꯛꯁꯤꯗ ꯆꯪꯕꯁꯨ ꯉꯝꯗ꯭ꯔꯕ꯫ ꯖꯣꯇꯤꯟꯁꯨ ꯃꯇꯩꯃꯗ ꯐꯂꯞ ꯐꯂꯞ ꯌꯦꯡꯂꯒ ꯃꯄꯨꯛꯅꯤꯡꯗ ꯉꯁꯤꯗꯤ ꯇꯟꯖꯥ ꯑꯃ ꯐꯪꯂꯦ ꯍꯥꯏꯕꯒꯤ ꯃꯇꯥꯗ, ꯏꯇꯩꯃ, ꯃꯤꯁꯨ ꯂꯥꯛꯇꯧꯕ ꯃꯥꯟꯗ꯭ꯔꯦ, ꯊꯣꯡꯁꯦ ꯑꯗꯨꯝ ꯂꯣꯟꯁꯤꯜꯂꯁꯤꯔꯣ? ꯏꯪꯁꯨ ꯏꯪꯉꯤ꯫ ꯑꯗꯨꯅ ꯐꯔꯗꯧꯕ ꯃꯥꯜꯂꯤꯁꯦ ꯖꯣꯇꯤꯟ꯫ ꯍꯣꯏꯗ, ꯃꯤꯁꯨ ꯂꯥꯛꯑꯔꯣꯏ ꯅꯣꯡꯂꯛꯁꯤꯗ, ꯀꯅꯥꯕꯨ ꯂꯥꯛꯇꯧꯔꯤꯒꯦ? ꯂꯣꯟꯁꯤꯟꯕꯅ ꯐꯔꯦ ꯍꯥꯏꯔꯒ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯤ꯫ ꯖꯣꯇꯤꯟ, ꯅꯪꯗꯤ ꯏꯪꯕꯅꯁꯨ ꯂꯣꯏꯔꯝꯃꯅꯤ ꯇꯧꯔꯤꯗꯣ꯫ ꯐꯨꯔꯤꯠꯇꯣ ꯃꯆꯨꯝꯁꯨ ꯇꯣꯞ ꯇꯣꯞ ꯇꯥꯔꯦ, ꯁꯨꯝꯗꯣꯛꯑꯒ ꯂꯤꯠꯂꯗꯤ ꯐꯗꯧꯕꯅꯤ꯫ ꯍꯣꯏ ꯏꯇꯩꯃ, ꯑꯩ ꯐꯨꯔꯤꯠꯁꯦ ꯂꯧꯊꯣꯛꯑꯒ ꯑꯝꯇ ꯁꯨꯝꯇꯣꯛꯀꯦ꯫ ꯑꯁꯨꯝꯅ ꯖꯣꯇꯤꯟꯒꯤ ꯐꯨꯔꯤꯠꯇꯣ ꯂꯧꯊꯣꯛꯑꯒ ꯁꯨꯝꯇꯣꯛꯂꯤ꯫ ꯖꯣꯇꯤꯟꯒꯤ ꯃꯁꯥ ꯃꯎ ꯐꯕ ꯉꯧꯔꯣꯛ ꯉꯧꯕ ꯁꯕꯥꯟ ꯑꯗꯨ ꯎꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯇꯩꯃꯅ ꯌꯦꯡꯂꯛꯏ ꯈꯪꯂꯗꯨꯅ ꯖꯣꯇꯤꯟꯁꯨ ꯍꯦꯟꯅ ꯌꯦꯡꯖꯔꯁꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥ ꯑꯃ ꯇꯧꯔꯛꯏ꯫ ꯇꯁꯦꯡꯅ ꯅꯟꯗꯤꯅꯤꯒꯤ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯔꯛꯂꯕ꯭ꯔꯥ? ꯖꯣꯇꯤꯟꯁꯨ ꯐꯨꯔꯤꯠ ꯑꯗꯨ ꯂꯤꯠꯁꯤꯜꯂꯒ ꯋꯥ ꯑꯃꯇ ꯉꯥꯡꯗ ꯁꯨꯝ ꯃꯁꯥ ꯑꯗꯨ ꯂꯦꯡꯕꯗ ꯅꯟꯗꯤꯅꯤꯒꯤ ꯃꯅꯥꯛꯇ ꯇꯞ ꯅꯞꯁꯤꯟꯈ꯭ꯔꯦ꯫ ꯈꯪꯍꯧꯗꯅ ꯅꯣꯡ ꯈꯥꯛꯄ ꯂꯥꯎꯕ ꯇꯧꯔꯛꯄꯗꯣ ꯅꯟꯗꯤꯅꯤ ꯖꯣꯇꯤꯟꯒꯤ ꯃꯂꯤꯡꯖꯨꯝꯗ ꯈꯪꯄꯥꯏ ꯍꯦꯛ ꯄꯥꯏꯔꯨꯏ꯫ ꯃꯁꯥ ꯈꯪꯈꯤꯕ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯇꯤꯝꯍꯨꯟ ꯑꯗꯨ ꯆꯦꯟꯈꯠꯄꯒꯨꯝ ꯇꯧꯔꯨꯕꯅꯤ꯫ ꯖꯣꯇꯤꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯏꯇꯩꯃ, ꯅꯣꯡ ꯃꯃꯤꯠ ꯈꯥꯛꯄꯅꯤ꯫ ꯍꯣꯏ, ꯍꯧꯖꯤꯛꯄꯨꯗꯤ ꯈꯪꯉꯤ꯫ ꯀꯩꯅꯣ ꯃꯈꯣꯟꯗꯨꯕꯣ? ꯕ꯭ꯔꯖꯥꯒ ꯇꯥꯔꯝꯗꯧ ꯃꯥꯜꯂꯤꯃꯤ ꯅꯪꯕꯣ꯫ ꯖꯣꯇꯤꯟꯒꯤ ꯋꯥꯈꯜꯗ ꯅꯟꯗꯤꯅꯤꯒꯤ ꯃꯑꯣꯡ ꯑꯁꯦ ꯑꯩꯉꯣꯟꯗ ꯇꯧꯕ ꯌꯥꯎꯅ ꯇꯧꯕ ꯃꯥꯜꯂꯤ ꯀꯥꯏꯅ ꯂꯣꯏꯔꯦ ꯃꯨꯠꯇꯤ꯫ ꯃꯉꯣꯟꯗ ꯐꯖꯅ ꯀꯦꯜꯂꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗꯅꯤ ꯃꯥꯅ ꯁꯥꯒꯠꯂꯒ ꯂꯩꯔꯤꯕ꯫ ꯖꯣꯇꯤꯟꯒꯤ ꯍꯧꯅꯕꯤ ꯂꯦꯡꯖꯨꯝꯗ ꯊꯦꯡꯖꯤꯟꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯨꯔꯤ꯫ ꯅꯟꯗꯤꯅꯤꯁꯨ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯝꯂꯝꯂꯤꯕ ꯀꯦꯟꯗꯜ ꯑꯗꯣ ꯀꯔꯣꯝꯗꯒꯤ ꯅꯨꯡꯁꯤꯠꯅꯣ ꯈꯪꯍꯧꯗ ꯍꯨꯝꯖꯤꯜꯂꯛꯂꯤꯕ ꯑꯗꯨꯅ ꯀꯦꯟꯗꯜ ꯑꯗꯨꯁꯨ ꯈꯪꯃꯨꯠ ꯍꯦꯛ ꯃꯨꯠꯈꯤ꯫